पाउसेदी यंफम ओइबा मरोइबा पाउ खरा अपडेट तौजरे रिबास मेसीगी अचुंबा वाइल पुथोगु हाइना स्कूल माहिरोइसिंग लाउखरे चलिबा था असिगी तरागा मपनदगी मफम खंगदना मांगखिबदगी थीनरिंगै था असिगी कुनमरीदा अनकपा पुखरी अमदा सीना लैरमखिबा सही मरीरोम तंगाइबा रिबास खान मेसीगी मतंगदा अचुंबा वाइल पुथोकपियु हाइना ngasi thopal moying da leiba school mahiroising na kholau kaya lauduna khongjeng chang chathakre Moijing da leiba New Light Public School, Moijing High School amasung New Model English School gi mahiroising na makhoi gi school gi mamang da paring chana lepduna ribas mesi gi matang da chena basing cherak piyo aikhoi asumba pammi asumba leitrabadi santi leiroi ribas gi postmortem report miam da khangalu aiba kholau kya laukhe amrom da ribas mihat kamari leina sem ki baje esina sinduna ngasi Moijing Mina Bazar Kekman Jila Kaithil gi community hall Kaibung community hall da miyamgi wakat mi pam duna asumba well sathaduna maran leibasing logi oiba sairak bibiu haina demand taukhre Moijing Mina Bazar da pangthokpa wakat mi pam da saruk yakiba JAC ki convener Zahiya Khana phongdokibadi Messi asigi matang da government amadi mari leina basing da memorandum pibduna asumba langla langjin puthok pinaba kayarak hayakhre adubu ngasi phawba asengba amata khangandana tuminna laisin basi pente amad janing de Laikidraba ribas ki postmortem report su ngasi phawa pibi dabasi karidaginu haibadu su khangnenge sangchilaba khongjek asiki manung chana hayeng ningthauka nimita Mina Bazar dagi DC Thawal ki office phawba miyam ki khongset ama chatuna DC de memorandum besenaba thorang tawri aina su magna makatana phongdokhe Dakalamarom da NSU ki matang da ban blockade torupagi mayuk telep naba warep nakhre Imphal West District manung chanba Kaukrukta Haujik Chagliba National Sports University NSU ki matang da ngahek leitana irang thokliba aduga mari leina ngasi senjam khunuk dhamyam gi mifam pangthokna warip kya lokre pawsina hai senjam chirang khurkhul kaukruk amadi akoiba khundari ba khunja singi miyamna saruk yabaga yaraga ngasi senjam khunuk da mifam ama pangthokna warip kya lokhibani warip singa du palladuna National Sports University Harauthel Protection Committee ge secretary Alexander na haikibada NSU sagan pagi thabakasi lengakna aten matam amagi manungda loichenbio NSU gi campus manungda hek leitana hingcha gi thabak asi chatharaptuna pochai ke amang ata thokaliba asi matungda amuk khana thogandanaba CRPF BSF na dragna IRB gumba paramilitary force tambio NSU sagat pagi thabak suri basing refam pakhan mai tharamba amadi JCB thuhairam bad sena basing lengakna cherak bio NSU sagat pagi thabak sinda akai atoi thogalak basing chapchana pahum pingane Konsakul village na lam asi makhoi gini haina claim tawrabadi logi matung ina court na dragana legal expert sing tanabio NSU sagar pe yaroi haina kana kumba organization amatana blockade na sing amata tawbi gano kari gumba tawruk patarabadi NSU ISPC na tumina lairoi maduda tholakpa tekchak Konsakul village na pugadabare Haujik sagal iba NSU asi ngak senaba lengak na akoi bigi khunja sing dagi BDF recruit tawbio Kazak ki general structure janaba purakpadagi handokre National Sports University sabagi wathok kamari leinana ngasi ahing dongyai dagi naga taba mafam singda total ban tawgani aina Konsakul Area Joint Action Committee na lauthokiba adu lainga ka janaba purakpadagi handokre aire pawsina ai ngasi Konsa Area Joint Action Committee ki mihutsing amadi CM Dongthombam Peret Minister Awangbap Nyume amadi letbau hapki ko unatuna orisa bada yanaba purakpadagi ban adu handokna bakong thang lokibane atopa paw amadana Nagaland dagi pusilakiba hui kontrade police na senapati kaithil dagi kanbangam kre Nagaland lom dagi DI tata amada haplaga Manipur da pusilakiba yamlaba hui sing harang senapati da mangkre aina thinaringai hui kontra ngasi senapati police na senapati kaithil dagi phagat pangam kre police da FIR amal lokalaga thigat pa haukre ngarang ayuk pung tara rof taba matam da Nagaland rom dagi mau phawraga DI registration number NL07A9858 da haplaga purakhiba yamlaba huising senapati da mangkhibadagi thiba khangdana leirakhibane chananaba gidam pusilakpa oigani thajanariba yamlaba huising adu pusalakiba DI tata adu mauget da police na check tawkibagi photo social media da thaganarakibane mafam adu da changlakiba DI tata adu senapati yorokpada mangkhibane Nagaland room dagi hui pusalakiba pau adu phangbadagi senapati district police na thibagi thabak chathaduna lakpane Akang na pau ama pangbadagi district police na senapati kaithil da thiba humbagi thabak chathabara ngasi numidang pung tarit khara helakpa matamda mi leinabada godam gumba ka amada huising bora khawda haplaga thamlamba thena kibani aina makha tare maragasi da Manipur da BJP na sahi kun hena lengak pai khigani TS Biswajit
चलिब ताम असि थारग मणिपुरदा सही कुन बीजेपी की लेगाक लेखिगने मसिगी मतम असिदा थोंजु एसीडी पुमलंग लंगलगनी हाइना वर्क्स मिनिस्टर टीएस बिस्वाजिना फंगदोखरे आगाम पद्द नौना साबा बैडमिंटन कम मल्टीपर्पज हॉल संगाबगी थौरमदा वफम असि फंगदोकलदुना मिनिस्टर न मखा ताना हाई प्राइम मिनिस्टर नरेंद्र मोदी असि मसागी सही हुमरा मंगादगी हेलबदी फम थदोकनी हाइना लेरबसु करिगुंबा मियामगी डिमांड लेरबदी ताम अमग सांगथना पाइगनी आइबो वफम लेबना सेंटर द सही तरा मंगा बीजेपी की लेंगाक लेखिगदौरे मांगना हाई बीजेपी लेंगाकना मणिपुर थोंग मानब चाखोटप पुरकनब होनरिबदे थोंजु एसी की मनुंग कम्युनिटी हॉल सादब लेरक्त्रे लोइनना कॉन्स्टिट्यूएंसी असि मनुंग वाटर सप्लाई स्कीम से मपुंग फाना पाइकतुना जुमथोंग खुदेमक थंगनब अफब इसिंग फंगनब थौरांग अदु माइ पागननब होनरिबने अमरोमदना बीजेपी लेंगाकना लाइरब मियामगी इ चुप्पगी थबक जथरगले मीराबाई सेंटर अमदी स्टेट लेंगाक पाइरब बीजेपी लेंगाक असिना लाइरब मियामगी इ चुप्पगी थबक जथरगले लाइरब मियामदगी टैक्स खोंगतुना मियाम कोहनबगी थबक असि लेपिबना चुंगनी हाइना पाछोय एसी की एमएलए कुमारी ए के मीराबाईना फोंदोखरे मयाई कोइबी डेवलपमेंट एसोसिएशन सिंधुना जाइफा संगलेन द पांगथोकिबा सोलर स्ट्रीट लाइटिंग सिस्टम संगाबा अमदे कुमजा लिसिंग अनि कुंड फाल लाउथोकिबा क्लास 10 अमदि 12 के महिरोइसिंगदा मेरिटोरियस अवार्ड येंथोपकी थौरमदा वाफम असि मीराबाईना फोंदोकिबने कुमारी मीराबाईना हाई कांग्रेस लेंगाक पाइबा मतमदा पेट्रोल अमदि डीजल की ममल असि हंथनब होनदुना लेरंबने अदुबो हौजिक बीजेपी ना लेंगाक पाइबा मतम असिददि हानगी चांगदगी टैक्स सरुक अनि हेंगन लौदुना मियोय क्यादा असोबा साफो पिरे थाउगी ममल हेंगन पाइबसि पोटकी ममल वांखलकनबकी मसाकम ओइरे मसिना लाइरबा मियामदा असोबा साफो अमा सोइदना पिगने मांगना हाई बीजेपी लेंगाकना हौदोकलंबा उज्वाला स्कीम असि लेमना ग्यास पीबने हाइरगा मसिदि लोन की मौंगदा पीबा ओरमले सागथों ग्यास लौबा मतमदा सब्सिडी पीगने हारमलगा हौजिकति सब्सिडी अदुसु मियामदा पीबिद्रे ग्यास सिलिंडर अमगी ममल असि लुपा लिसिंग अमगी मया यौरकलबा मतम असिदा लाइरबसिंगदा ग्यास पीरे हारगा मथंगी ग्यास लौबा मतमददि अतांगबा ममलदा लैगदबना लाइरबा मियोसिंगदि ग्यास लौबा ngambagi thabak adu thag adu oidre maram asina scheme masi maithinabagi masakam oire masiga loina lairabam yamdagi tax lobagi phibam masi policy ama paikatuna hantananabagi thabak lokatpa changi aike कुमारी मीराबाईना हाई कोविड-19 लाइसेट असिलमदा मसिदा फिबम खरा फगलपदगी ngasi gi thauram asi pangthokpane ngasi sangariba solar street lighting system asi April thada sangkaraba pandam thamlambani adubo COVID-19 lockdown lauthokibadagi jaithoktuna lakhibane sarabagi pau amada Italigi Serie A football tournament da Inter amasung Juventus mai pakre Italigi makok thongba football league tournament Serie A da Inter amasung Juventus mai pakre tournament asigi ngasi Inter na jumpu oiraga saragi league match amada Benevento goal mari sona da maithiba pikhe sarabagi tare chuba minute da Benevento ki sanor Ricardo na sankiba own goal na hanba half loisen kiba phawada Inter na amasonu da mangjal thake ani suba half sanarakpa match ki yankai tare chuba minute da Inter gi sanaroi Lautaro Martinez na goal amaga chandun ani sunu da mangjal tharake sarabagi humpu dare amasung humraga mapan chuba minute da Inter gi sanaroi Romelu Lukaku na goal ani amaga hapsen bangamduna match asi Inter na Benevento bo goal mari suna da maithiba bige tournament asi gingarang atheng bada sana ki league match amada Juventus na Sampdoria bo goal ani suna da maithiba bige maraga sida ngasi dagi cinema hall mapung phara hangba yare Union Home Ministry na cinema hall punabak hayeng February amadagi phampham chada chama phamanduna hangba yankre Ministry asigi khwaidigi noba guideline ki matung ina cinema hall punamakta mi hena tilhan bayan kre hiramasi ki matang de information amasung broadcasting ministry na so coronavirus sandok pathingna ba cinema hall amasung theater sing na agado ba chana kanglon sing ki anuba set amar law thokre theater sing asi the virus asi sandok pa yabagi akiba leibana laisat asi action habagi damakta cinema hall sing da section thorong lokat pa mathau tai tangai fadana marks uban ba amasung temperature check tawbagi mathakta theater sing da set khaidok na ba so matam booking ki matam chindok na ba tangai fadana social distancing tahon bagi thorang taw batai digital payment taw da pungin thawat ka dabane February amadagi cinema hall sing tengak na sat ka da general guideline sing adugi manungda auditorium ki mapanda mayam punpham da amasung ngaifam da matam pumbada phot taruki social distancing thamba matam pumbada tangai fadana marks uppa sangpham amasung thokpam sing da touch free hand sanitizer thamba lokho bada romana sing bana chin khumjin hanba masa masana haksangi check tawjaba amasung hek narak baga state amasung district helpline da report tawba tin chitpa pumthing thingba aduga arogya setu app sinanaba pauta piba yaure
पावसिना थिएटर मपुसिंगदा चाउना नुंसा सोरो हुंदोकहले हॉलसिंग असि कोरोना की लाइच थोरकपदगी मार्च 2020 दगी थिंगदुना लाखेबने सेंटर अक्टोबर 2020 दा सीट की चादा यांकई फमलगा सिनेमा उत्पा याहनख्रबने अरोइबदा कंटेंट सिंग असिगे मरोइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबो पुनमक पथागचरी चैनल असिन अदुमदा कानरबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरमो लोनेना लाइक एंड शेयर तौबसु काविगनु पुनमकपु अमुक हन्ना थागजरी।